sarkar di semdana leiringe maraksida warosin ama porokna bagi akoina wari ma sanarpadugi aroiba ma tangkak ama lak matamda madugi decision se karai de logdoino ba finally it must be in the assembly neba adu assembly di huji leitre adu di sarkar semba musu darkar leiba ko sarkar je semdana wari pangsan sanaraga warosin ama lakpa matamda tangkak tu da authority makak changakani authority do MLA do gi wana taba ngasai assembly hingan bai duma changakani ba assembly da adum mak lobo changakani adan aina thamjaning badi atai thodok nate lamgi piu haidana wari sanabo oira aba lam sida pire erga ibema lam laitre de politics su leiro ba politics sai bisi lam de tawra ineba adam moina intentionally lam se piu haidana tawbu oira agadi ko peaceful dialogue chamrak leiraga su ama leiraga su ko hojik wangang matamda akoi di hai gi badum mamang su bari sana bada lai union territory separate administration sigida dum stick tawgani aduga masida akoi gi di su group ta sign tawga laiba kangbu se aduga makoi na wari sana bada yare ka haiba phungga perform su mamam leiduna sigumba sida yamna akoi na hekta line hai tare jangsin ba yabagi khongthang du su adugi potuma su laibra laitabra haiba simda chobo question num de dum oiden thamjage oza Birendra laksege oza gi meeting da kamain thambininge hujik wari sana basibudi wari sana raga peaceful ka khogi dialogue ke thamakanda solution di purak tu adu laidiba situation sida wari sana bagi junction ba haibasi ani makna willing to participate tawdragadi yarwe da pot am laidi aduga masidai sida ohenge ha tari center na initiative lo wa so role am su laidi adu ngasi pawgen effective ondi tawdri center gi keno site ge tare kamai thambini oza thank you surbala agi yet phambiriba oza maibon aduga doctor gitazen yengbiriba tabiriba mipom kudimak diwali gi numitida mayam punamaksu kumaisin harau tayamna nungai na pangthokpa oipasu oisunu anyway ngasigi manipur gi DGP na haigibasi peaceful dialogue only solution to the ethnic conflict habasidi it is only a saying haidaya da bagi authority ama khak oibagi haidaya da bagi haibini bema the only authority who could give the order to end the conflict is only the government of India. Hoji chahi ani makhai mu phajalak laba tangdu laita daba phibam se center ki karamba mission amada masi chatha libno karamba objective ama leibno karamba motto ama leibno madu phangdri bhaubagi dialogue Kuki gi kangbuga, Maite gi kangbuga, dialogue, peaceful dialogue has already been started. However, our civil organization leaders, different civil organization leaders were invited in Delhi. They had held the talks with the Home Ministry officials. At the same time, on the other hand, Kuki gi tongan ba lalau lupsing yauna mogi CSO mayam amasu kaudana wari sanagrabani wari sanagi basida government of India di concept something kuki na pami bisina sini maitai na pami bisina sini haibasi akogi maitai gi kangbu dagi chatkhiba mayam amanasu charter point mayam amamoida thamamabani kuki gi kangbu su mayam ama thamamabani luri bopot khare leibema solution haibasi Akoiga CSO mayam singsiga Home Ministry official singa wari sanaragasu yasanabu yaroi Kuki kangbu na cha marak hana wari sanaragasu yasanabase yaroi maramdi intentionally manufacture oiba mawong amada taugi habigi matagum irang sima sangdhalibase masigi waro sinsi Pibu pige haradi Prithibida miyam na masak khangiba BJP na Bharat lengak sasan torokpadagi Bharat ki thak se karai bau yaura age si Prithibi ki lebak khudimang na khangabani economically khangabani aduga akhoigi mighty power khoigi lanmi singhi shakti singda khangabani Prithibi ki atop lebak singda thengnariba lan singsigi matang dasu Bharat ki haidoi singtoiba karamaina santaina ni haibadubo loina mak khangnaribni adugi damakta Prithibi ki lebak mayama manasu
they are paying still respect to India Bharat sida ikai khumna ba sipiri ni haizari ba ko aduna maitaina till today since long back koira ba matam dagi hauraga ngasi phawbada this community never waged the war against any community kana gumamagi mayokta migi mabukning nana ba nomata thabak tawgite yes matam hamada koki ga paite ga lan thoki adudasu akoi mayam chongthoktana phatti ne khanaganu ne khanabai se phatti ne aidana akoina santaina na ba kan honadana mahiya lakanda madu khanabadu loshinki on the other hand nagaga koki ga so amuk lan thoki thoki ba matam du su maitaina choba role ama lauraga masi khanaba sidi phatte akoi masel nungsi chana na hingminagadabani haidana tawdana achoba thodang ama laugi NSN IM gi Greater Nagaland gi question lakpa matam da su maitai na hairibadi ahal lamanna sangaba matam dagi thambiramba ningkha tambaleba ama oramba akhoi gi lamdam se masidi de hingminari ba akhoi khuding maksing asidi nungsi chana na hingminasi injang lanadana chaminasi amaga leidana aduki matik awa ana maduda hangnadana khotnadana ta thokta sin tawminadana hingminasi akoi lan amte tawgumsi khatnabasi phatte lamgi su tawganu amagi su tawganu haibasi akoi haidana laeba ngasi bawda akoina kanadano ba pistok tawdorise akoina khatnaba koi sungaw yawdeba akoida khatnaba hawrapa kaktani khatnaw haina amane injan baneba khanau maitai khatnaw haidari injan bani akoina de khatnabasi kanamta da hawru deba even thokiba matam kharagi mamang da thokiba lojing loya singda singdegi kaptharakpa kholakpa mayam sing adusu injal lakanda tawbani haidana mayamna loina khangnaraba wafamni luriba poti hojik akoina pistok haire phare pistok se right santigi wari sanabase masidi darkar di oyeba but maitaiga kukiga wari sanarakanda kanana nova aroiba decision pidoise court amada honorable court amada ukilani mi ani khaki mayokta favor tongnarakanda ngawangang doribni judgment ji kanana pidoino honorable judge to na piduribneba ko judge amadi changeba judge to government of India no oigadurineba government of India di thoi be irang se kari de gi thola ino kamai na thola ino de mamuta na kop na khangi bne ba yengi bne ba modi development su yengi bni kari kamai na ahong bala I kari tawrai kamai na tawrai haise matam khodi makta manipur da leriba intelligence network da thabak toriba mayam sing asidegi they are gathering in the information loina maksem latest information do loina moida update torakanda they are preparing still the strategy and others loina maksem sari baneba lu sala ise government of India gi pistok ama aikhoiga maitegi CSO singa koki gi CSO singa sanaba matamda moina darkar lerise government of India gi intention da darkar leiste honesty yam darkar leyeba mi singse ta singna ware khatnaba si matam sangman gre masi loisala je habegi pukchen tingba makak sangeba yamna transparent oiba mawongda nakal ani si wari sanahan gadabani condition bu oigera adigi unconditional bu oigera madu loina mak thamgadabane ba adu hujikti se koki gi kangbu khara wari sanare khalaji government of India gi home ministry gi official singa wari sanarubada karigumba part ama khakti yanaba pore en khalaseba koki ga government of India ga ngasagi wari sanabadu loiraga after they went back to their respective places moina hangraba matungda mogi leaders singse makhogi koki gi group ta laiba kangbu kharana mu noi karigi adugi wari ji sanaruribno adudaida adu ya sanarimi no haibagi damakta makhogi mathakta amuk yaningdaba nungaitaba phongdoktana even violence pauda moigi leibam chabam dani khangde assassinate tobani khangde eliminate tobani different types of violence mokoi masen marakta sum thoibane ba akhoi gi di yam sengna kanamta da khoina hauruba leiteba luriba pot ama khakna kuki na separate administration tale separate administration means lampi hoibane
अखोइदगी लंपियू खोइगी लेरिबा सरुकसिदगी चुराचानपुर टेंगनौपल कांगपोकपी हाइरिबा सिंगसि मखोइगी लम ओइगे हाइरिबा लम सिंगसे मसिदैसिदा मोइना कनो तौगे हबनेबा खुंदा लेतादना परमानेंट सेटलमेंट तौदना लेगे खोटके हेदना तौबनी लंपियू हबसि मैतैनि यागद्राबा और अदर कम्युनिटी ने यागद्राबा नागा ने यागद्रा नेपाली ने यागद्रा अतोपा तोंगान तोंगान बा फुरुप लेरिबा मयाम सिंग सिना मैतै ने वारी सानबा मतमदा ए खोइगी चुरचानपुर से खोइगी नि कुकी गिनी टेंगनोपल से खोइगी कुकी गिनी और कांगपोकपी से खोइगी नि हाइबसी मैतै ने वारी सानबा सिदा याथोखरे खलोबा अदर कम्युनिटी दी विल दे रिमेन साइलेंट मोटुमिन लेगद्राबा सुंगै लेरोयबको अदुना लमदा बेस तौरा कांदा करिगुम्बा शांति की वारी सानराबा मा that will never ending सुंगलोय लोय रोयबा अदुमा अदुना अरोयबा फाइनल अथॉरिटी सिदी ngसागी गवर्नमेंट ऑफ इंडिया सेना मटिंग थोंना ए छुंया यारोय हाइबमा हेक फुदोरप मतम मा खक्त लोयगदोरिनेबा अखोयगिदी अनफॉर्चुनेट ओयबा what very upset is that President rule amuk thamjalakre President rule amuk thamjalakim nina MLA singsi loinamak sakti lerektraba matam amak oibanina hayeng wari sanrakpa matam sida conclusion ama la engkala seba government of India gi dasu oidunu CSO singi marakta su oison obako a decision that we need what kind of decision a decision to be taken in the assembly संविधान की मखादा पार्लियामेंट लेरे लोक सभा राज्य सभा लेरे स्टेट ना स्टेट असेंबली लेरे सरकार दी सेमदना लेरिंगे मरकसिदा वारोसिन म पोरकनबगी अखोइना वारी म सानरपदुगी अरोइबा म तांकक म लाक मतमदा मदुगी डिसीजन से कराइद लौदोइनोबा फाइनली इट मस्ट बी इन द असेंबली नेबा अदु असेंबली दी हुजी लेट्रे अदुदी सरकार सेमबमसु दरकार लेबको सरकार से सेमदना वारी पंगसान सानरगा वारोसिन म लाकप मतमदा तांकक्तुदा अथॉरिटी मखक चंगकनी अथॉरिटी दो एमएलए दुगी वानतबा ngसाई असेंबली हिंगन बायबदुम चंगकनेबा असेंबली दा अदुमक लौब चंगकनी अदन आइना थमजनिंगबदी अतै थोदोकनते लमगी पीयू हाइदना वारी सानबो ओइराबा लमसिदा पीरेरगा इबेमा लम लेत्रदि पॉलिटिक्स सु लेरोयबा politics I see lam the tau ineba. Other moine intentionally lam se piu haidana taubu or agadiko peaceful dialogue chamrak leragasu ama maleragasu. Hojik toiba sol cano say Irang zigi solution di Todona Poropungam mani tazade. Porakehena taragasu, government of Indiana, moina only power do moi kakta the labenina only when they have exercise their करिहानी पावर दु फचना एक्सरसाइज तौरब मतमदा खनबा अनि से खामजनबम आइजे अतै अतै फुरुप अतै नसु थोइदोकना पांगन थोप ngमोय व्हाट इज योर बिजनेस आइना हंगनरकनेबा नोइना थौकै लेगे व्हाट इज योर कप ऑफ टी इन आवर टॉक्स आइना लाक मतमदा लोइना मक इकाय नुसी यानगनेबा अदुना द क्वेश्चन इज दैट it is only the government of India who could give the final distinct verdict. Aroi bagi bichar du di government of India khaktana piga dabani swaida tawra ibasidi makoina thamgiba objective to phangdringe marak sida matam hauna na ba peaceful dialogue darkar lei amalai na sum matam do hauna na ba haibane ba sumaina ai thamjaninge han bai sida ko okay yam phajaba marik chuma mafam mayam thambi thank you very much oja yam ojan so thambi kre lampi hairaga karam haina wari sana basiti oroisin purak posunga yaroi haibadune ai gilam do nongon da pi bu wari sana se hairaga di an simple word duna khona so angang weng de sum taza ba pham da koi gi lori yum pham gi ka kaina hanjing na panna bam le duna separate administration da di kadong nung su pi roi aduga separate administration lai ba su yaro oi tho haiba chokba kholaw ma su lawraga lairi aduna masi gi post sai da makoi na su masi lawdraga di yaroi masi gi phibam sai da wari sana draga di yaro haiba gi pot amaka akoi gi kano do maina akoi gi yamna farm stand am ga hai tare moi kano se sumain lei pot am khak lem na wari sana bata yarwe da pot am khak le tuna masi yaro yan hai ga do bosi center na magi kano si akoi authority power decision ra kan da te magadi wate magadi yaga da poti center se leng da ba si pot sima leire swai wai sai da ai oza gi ta jena lak chani so za duna center gi role se so dum yam mak chawng leire aduga separate administration pitho ha ba matam da akoi gi side ama da gi di
si piragadi yaru haiba mana su piroi hana laiba poni pithokom su thokte kano da mai dagi haijin begi type da dum taw bandana aduna sigi time to time haita sigi out of frustration aduga si mayam sina adum hawdak pagi masam dum oibra ina khalle do matam se yam de sange if they are willing center na tawgi haidi tawba yarabani aduna handaki prime minister gi visit to so people angasai gi myamna tonga tongba interpretation myam ama nainara ka thami oza mai bonus thambire kamaina sumaina silam ba ya adumak na mayam se thoidokna kano tawkidabra haiba wafam su leire aduna swagi matang gi dane oza birendra dam laktige oza asau bu sidi yam phatte akoi asau bu se phada ga dawbani haiba si chumdi yam chumme asau bana kano myam manghalin du leiriba situation sida haitare karamba ground da phanayam na nakalam na phada ri haira kanda asau bu se jangchin ba matam da handok na kanda ya na bagi reality ground da pura pose nakan na masne ya do bras ne kamain thambini oza chobla oziki 2023 dagi hausi powder sathare iba lambi se sidai di maitaina yamna provocative boiba wa sidi thudongna tawdabra ina khalliko akoina khanabagi chainabagi hunnabagi ama magi tawbasi thoidokna yamna migi thamoida taana thingadaba ado mini amna nungai yektana lehogadaba si thoidokna tawdabra in khali sai matang sida territorial integrity it is not the much important thing to us manipur kaiba haibasite akhoi masen leminari ba phurup masel gi nuksina base kahen bigan wai baneba manipur gi lamdugi wanate ko khoi masen nuksina na leminari base sungkai kai bi yaroi lamju pi bi yaroi amas to wi yaroi khoi masen hanagi leiri ba status quo da khoi masen je pun leminaga damni social harmony communal harmony loina manga akanda khoi masen se kare hani nuksina na leminaga dabni haibani tawbudabu DGP gi wafam sida chumoi dobu wafam amadi lay peaceful dialogue se only solution to ethnic aina conflict and haibase sometimes peaceful dialogue may not be a measure to find the solution of the conflict ko if ngasagi among the Kuki leaders some of them kare hani yam stern born oiba yamna outspoken oiba yamna maru kanba until and unless we achieve our distinct determination akoina nimgi base akoina khangi base thungdragadi pidragadi akoi sumya yaba ngamoi haiba makhoi gi lengdaba phirep ama leigi base sumak lengdana leiragadi peaceful dialogue se it must not be a measure to end the conflict ko maduna sumoi oro heba ngasai gi paulelan hoina ka ngangi basidi ngasai amana kare hani santi puraknaba sangthok sangjin yananaba nungsinanaba kanagumba kharana strategy ama step ama lakhalakpa matamdasu moina mo haijala isingsi punamak singse loina overrule tawrakanda no the desire of the cookie miyam gi apambadi karino are separate administration ni masinatana akhoi kariguma mata da wari saroena haidana stick tawduna leibse sumak leiragadi peaceful dialogue tuna ngasagi waroishin gi porna bagi lambi du di soi or oyaba adai matang dudani makoina kanthi thokpa ma government of India na kanthi thokpa ma changeba madugi kanthi do hek tholaktraba makai di ko government of India sina machin hek tholaba wangang ba hauraba makogi sakti je sizna ba hauraba matamdu dadi santi se khara lakpa yai bako kanom ta haizage bako hauji manipur se is neighboring to Myanmar and China Myanmar se Southeast Asian countries singsiga manipur siga yumlo na ba lebak oiruba plus Churachandpur, Chandel and Technopal CC business hub oibane bem business hub am oiba Delhi da phamiba senjau paiba karam chawba kangbu senda lambigi matang sida haithoi singthoi ba kangbu mayamama big ngasagi rajnitigi lamda maming satpa outstanding personality su yarom bayai business ki field da tongan betreta
mayam haithoi singdoba mayam singdugi sendan bham amakak manipur si urakpa matamda ngasagi churachandpur tengnopal then chandel gi some parts kharase sumaina loina season rakbaneba popi thababu oiro adagi drug lalon babu oiro amabu oiro punamak sigi main route se more tengnopal haitare chandel gi some jaga khara chorsanpur gi jaga khara hairi bising se loina mak power ga lakpanina makogi main target se mafam du thammu baneba mafam du thammu ba matam sidagi karigumba yanada ba khara tholakpadagi adum leibanina ngasagi senjau paiba mayam jingjena sendan pham ama oiriba mafam jida makoina sagale irangje masi hantu oba masi hantu pataragadi ngasagi makoina injelliba backing tawdana influence tawriba kangbu singse masi injan ba si lepa pursue tawbase khana oina instigate tawbase masi khara lepagadi ko irang si khara halakpasu mak yai sendan pham si kano tawdana moina khara khongbam se khara hantok piraba adegi amasu leibema atong badalai thonba akut badalai tawba haiba malayaba Hojik si BJP su khangam gani soidana su khoi politician su nate isam jamba paumi oina lebani BJP might have aware ngasagi hojiki irang ji sum leiraba it should be a big loss great loss for the BJP as election is approaching jene election ji 27 de tawgada baji sum naksalak panina sigi phibam je sum sangda dana leiragadi wasi BJP de asoba ningba kainingai ama soina orakane ba karigi praja jing si miyam jing si da pena da basi no sum hengalakane ba hengalaki ba darabadi lengak sason pairiba khoina khangiba thajaba thamgiba mayam singdo madu khoina mirai ramba soidana lakane ba aduna madu BJP su khangam gane ba ada aina atongba lai thonba akutba lai tawba hari bi maram kari no haita de hojik si kuki gi de su maitai gi de su du mangai re ko kuki gi da ngasagi below poverty line de leiba kamtheng na lairaba haiba tare kamtheng na lairaba kangbu singse makoine ba hoji akana thau mayam sing asena lanji da irang ji da season nari base makoina realize to hogdraba ko yaitong khamdong ba kangbu sing du di hoji aso sang big personality oine leri sing sidi makogi pandam ji phangye haiba matam da su ngasagi below poverty line da leba mi tu degi di kakhalaga yaitong khamdong mu du oiro oeba hana already khudong saba phangaga leiriba mayam sing du na atumak enjoy to leigane ba luriba poti lakningiba pointi ko ngasagi lamgi bu oiro separate administration gi oiro amagi oiro akoina santi gi wari sadori se karigino haiba potam leyaba ko haibadi hojik se tidim road haira seba ko sigi churachandpur road si stay sida chorsanpur de leiriba mipum khuding maksing sigi chana thakna ba pot se CRPF or BSF or CISF ITBP disina nga aga security force nga aga chorsanpur de pusalleba akoi nobody stop kanamta na maduda yekai thingai basu leirute apan basum ta piru deba tawbudabu hojik leiriba maitaiga kukiga gi marakta leiribase case ama soknaba tarabadi ibema madu soknariba case singdugi magi kari haini criminal case hairo natragana civil case hairo magi section dugi matungina pangada amadi soidana leramganiba mi haluba oramagana karamba thang pairaga karamba nomaina pairaga kari intense digi hal ino kholino habadu akang hai ukil mayam jingduno putho akanda ngasagi case to thengna dori ni hariba tawnari ba muknaba irang thoibase maitaiga kuki gi marakta thoibase asidi government of India gi yaitong khamdongba chukli pariba kangbu sing asidi loina phongna uri neba tabudabu ibongna losin jenang mada haining badi ko ngasagi koki jingsina makogi separate administration je pigadabani koisina tridi wari saro haidana lairaba peaceful dialogue sina ko kaidongai do suwaro sina ma porapang amoy matang dudadi center gi tawbungamba capacity khara de du noi na hari dudi nanga kamali adu yaro haiba maka matam duda changa kaneba political will changa kani maduda mi dugi leadership dugi mathongna maring jin uthopa yam courageous oiba bol oiba step decision kharadi dakala kani tawbudabu
maitaiga oigera kuki gi oigera yasinaba haibase peaceful dialogue haibase more importantly constitutional provision gi manungda yanaba tangkak amakakta da ko madugi संविधान दुगी मनुंगदा लेरिबा provision sing dugi manungda masi lotion gadabani dialogue tuna su oiroi amana su oiroi government of India na phajana maram chumna param chumna kano tawroktana Bharat Sanvidhan sigi manung sida tawnari base si already lotion be yani habado madugi formula duma puthora ga moina hek puthora ba madu pala aba adu implement tawraba abide by ngak na chalaba so that we could see अखोइन अथुब मतमदा शांति की लंबी दो सोइदन उबंगम गने न थमजगे ओजा ओजा थमजगे अरोय राउंड गने लाक्सरेगे ओजा दो आई ओजा अहुम क लाक्सगे ए अजा हान बेजे जाग लाक्सगे ओजा सेकेंड राउंड सु जाना हज हाईलाइट तौबिरंबा कॉन्स्टिट्यूशन की मतंग सु खरा पनबिरमे तुना यामना अखोइगी रियलिस्टिक ओइबा अमख ओइरकना बेदमक हाइतरे ngasai कनोसे डायलॉग से मसी करंबा करम strategies अगर combination of strategies है ना realistic वहन के है तारी कमाइन थम्बी नहीं होजा कोई नोइन मगर खांगे मधुदी मसी initiate तो बुढ़ा तो बस challenges समझ ले रहे सिर्फ ले रहे कमाइन थम्बी नहीं होजा बेमा भारत वर्ष के इतिहास ता बीजेपी के इतिहास ता नाई दबा पंडुप अमना ईदन थनम के हाई बतार बदी को we need a very righteousness and versatile leader. They are to enact, they are to implement what the constitution speaks. Samvidhana kari hairi gedo madu thabo ina pangthoga mami lok thok pamatam dago. They are not to listen what mighty people speaks. Akoin ngang bayai koki na sungang bayai, but if it is beyond the ethics of the constitution, there will be no ending. Aduna khwaidagi luribadi yamna righteousness oiba misak ama tungi poram pomit yam sana ubangamba leader ama adugi leader dugi asengba machat phirep amakhak akoina hoji uba changi madu ugi habatar badi कना कना की कंप्लेंट तारसु डिमांड लेरगसु अमा अमा लेरगसु को भारत संविधान सिगी हेक मनुंगदा तौबे आबदो मोइन only when they have exercised all the provisions of the constitution adu hek loirba matam dadane santi se soin porok ngam gane khale okay thank you very much